Myanmargi Lalhoulup ani Punsinbagi agreement sign Tounabada Mizoram gi CM Saruk Yaramle pau wasi pandam pause dagi lokhatchabane Myanmar da hojik thokliba crisis amadi Kukizo unity gi matangda handling tawbada Saruk Yabagi wafam kaya mamangda laikhraba Mizoram gi Chief Minister Lalhoulup handak amuk Myanmargi Lalhoulup ani punsinaba Mizoram da agreement sign Tounabada Chief Minister masa Saruk Yaki haibagi pau thorakle pau wasina hai mamang sayolda Myanmargi po democracy rival group ani Chinland Council amasung Interim Chin National Consultative Council ani amatoyna Chin National Council natraga CNC gi banner makhada punsinaba agreement sign taunabagi thauramda Mizoram gi Chief Minister Lalhoulup amadi atai local luching bakhara Saruk Yakhe report asina makha taraduna hai agreement sign taunabadu Myanmar Lalhoulup luching basinga Chief Minister Lalhoulup ga punna phamina badanatana khut songna khi amadi punna photo su lauke Lakliba wafam de laibak amagi Lalhoulup singi marakta punsinaba sign taunabada Chief Minister na matau karamna Saruk Yaramle bano amade karigi yari bano haibasene amaromda paumi singna karigi agreement sign taunabada Saruk Yaki bano haina hangba wangi paukhumda Lalhoulup na mahakna Saruk Yaki badu mahaki mission amani haina pongna khumkhibane Mizoram gi Chief Minister Lalhoulup na US khongchatta wangang bada political boundary gi wangmada lainariba amade nationwood manadaba Kukizo sing amatoyna punsinpham thoi haina phongdoklubagi mamang chahida achawba wathok ama laikhibane adubu Mizoram laingaki maikidagi wafam adugi matangda sengdokladuna Chief Minister na phongdokhiba adu India manungda punsinabagi wafam ne tokhaiba makhoigi administration ama lehenanabagi wafam natte haikhibane ningsingba yabade Indo-Myanmar border paringda chanaramba free movement regime FMR India government na lawthokhiba matamdasu mahakna kanna yaningdaba phongdokhibane panba yai kumja lisingani kunmathoida Myanmar da military na Aung San Suu Kyi gi laingakpu ku tawduna military laingak lakba haurakpadagi pro democracy oiba Lalhoulup kaya thoktuna military junta ga lanthengna laklibane asigumba Lalhoulup ani amata oina punsinakhi bahaiba simag military junta gi mayokta makhata na hena kanna lanthengna khigani haiba takpani amade masida Mizoram gi Chief Minister na fongna saugatli haibani hainasu report asina makha tarakle Myanmar da apikpa nuclear plant ama samgatnaba Russia ga Myanmar ga sign taunakre pau wasi pandam pause dagi lokhatchabane Myanmar da small scale nuclear plant ama samgatnaba Russia amasung Myanmar laibak anigi marakta agreement ama ngarang sign taunakre agency gi pauna hai Russia gi president Vladimir Putin amasung Myanmar junta gi chief Min Aung Hlaing Moscow da unaduna wari sanakraba matung Myanmar da pikpa nuclear plant ama samgatnaba laibak anigi marakta ngarang agreement sign taunakhibane Myanmar junta gi chief Min Aung Hlaing na ngarang Moscow gi Kremlin da Russia gi president Vladimir Putin ga ngarang unaduna laibak anigi marakta hena achetpa mari thamnabagi matangda wari sanakhe amade junta luchingba singi maikaidagi Moscow da mamang sahida samutaruk khudol tamlakhiba bu thagatpa phongdokhe military analysis singna phongdorakpada Moscow da samutaruk khudol tamkhiba adu Russia na Myanmar da jet fighter taruk mapung phana pikraba matungda oibana nongsup laibak na de Russia amasung Myanmar laibak anigi mari asibu elephant diplomacy haina phongdoknarakle Nobel Peace Prize winner Aung San Suu Kyi gi laingakpu military na kumja lisingani kunmathoida ku tawduna paison khibadagi laibak asida hauji civil war thoklibane ngarang Kremlin da Russia gi president Vladimir Putin na laibak ani gi sign tawnariba ase laibak ani gi marakta lainarakpa marup mapang oirakpa chahi kunmanga subagi harau tayamba thauram amani haina Min Aung Hlaing da phongdokhi amade laibak ani gi mari henna phagalaktuna laibak ani gi bilateral trade haukiba chahi da chadani fu yoba ngamle haina su Russia gi luchingba sina phongdokhe laibak ani na ngarang agreement sign tawnakhiba dugi matangda Russia gi state nuclear power corporation ama oiriba Rosatom na phongdorakpada Myanmar da paikhatkadoriba small scale nuclear plant ase megawatt chamagi capacity laigani haide nakal amaromda Russia gi president Vladimir Putin na prithvi gi ani suba lanjauda Nazi Germany bu maithiba pikhibagi chahi marfu suba ningsing kumonga mari lainana chahi asigi May 8 da Moscow da pangthokadaba military parade Myanmar gi military unit ama Saruk Yagani haina laukthokre pau wasina makha taraduna hai China gum Russia na su Myanmar da military gi mateng piduna makhoi gi air force fauba mateng pangle masagi chahi hompugani pan suraba Myanmar military junta gi lusingba Min Aung Hlaing na Russian military hardware quality bu thagatpaga loinana laibak asina Myanmar da mateng pirakpada apenba phongdokhi amade haujik Ukraine ga lan soknariba asida Russia da mateng pigani haibaga loinana athuba matamda Russia na lan ase mai pakani hainasu Myanmar lusingba sina phongdokhe
UN gi report matung in na Myanmar gi military junta na hauji laibak asida internal conflict na maram oiduna economy gi phibam sathina soktharakuna laibak asigi missing million yankhai ga manga gi manungda ahum thokpagi amarom de chaba phangdabagi awaba mayoknari haire kumjali singani kunmathoi da Myanmar da ku tawkhraba matung junta laingak ta han boina sagatkiba laibak singi manungda Russia na han ba laibak ne Russia gi prime minister Mikhail Mishutin na phongdokhiba da Myanmar ga laibak ani gi marakta agriculture nuclear energy transport amade infrastructure singda amana amada mateng pinawaga loinana Russia amasung Myanmar laibak ani gi marakta aikhoi gi trade amade corporation da maipakna khumang yangselli haire mahangna makha taraduna Russia na Myanmar gi dawaida special economic zone ama oina invest thorang tawre Andaman asida paikhatpa dawai project na industry technology amade transport ta maruoiba hab ama oiragani haina su phongdokhe US na lan pamlabadi lan-gidamak sem saduna lay China pawasi pandam pawse dagi lokhatchabane US President Donald Trump na fentanyl isuga mari lainana phongdokhiba wafam adubu US da laiba Chinese embassy na kanna yaningdaba phongdokhibaga loinana karigumba US na lan pamlabadi China na lan-gidamak sem saduna lairi haina phongdokhre agency gi pauna hai fentanyl isugi matangda United States ki President Donald Trump ge tarif ki matangda pikhiba warol amabu Washington da lairiba Chinese embassy na ngarang kanna yaningdaba phongdokladuna United States na bupam labadi lan-gidamak China na matam pumbada sem saduna lay haina phongdokhibane amadi Washington na China bu chapmanaba mawongda treat tawgadabani haina su Chinese embassy na phongdokhe Chinese embassy na X ta thadorokba warol amada mathaki wafamasi phongdokpaga loinana US na puksel sengna fentanyl isugi waroisin purakpa pamlabadi China da hangbaga loinana amana mabu chapmanana treat tawgadabane US na bu lan pamlabadi lan si tarif ki lan oiba yai trade ki lan oiba yai natraga makhal ama hekta ki lan oiba yai masigi damak matam pumbada China na sem sadunu laire maraksida Chinese Foreign Ministry ki wangangloi amana su Chinese sport US na tarif hengalagli basida China na su masibu chapmanana treat tawnaba thengnana bahak lai haidi basi aina yaba mawongni haina phongdorok le Loina fentanyl crisis asi American people gi goodwill amade humanity gi ground da yanglaga isu asi thengna bohna bada mateng pangani amade China gi mateng bu US na ikai khumnarak patarabade tarif wang khalaktraba China na karigumba blackmail tawrakpada laibak asibu blame tawrakpa yaroi paw wasina hai Donald Trump gi laingang na China gi pothok singda loba tarif cha da tara hengalakhiwane masigi paw khumoi na China na su Washington na Beijing da export tawrakliba polam sing maruwai na agriculture gi polam sing dagi loba tax ki cha da Tara dagi taraga mga faubagi hengatnaba sem sakhre Chinese Finance Ministry na phongdorokpada Washington na Beijing da export tawriba chicken, wheat, corn amade cotton da loba tarif cha da taraga mga hengalakpaga loinana US ke palm kun mga da lawramba export amade investment so kaitharagani haire